𝗧𝗸𝗵𝗵𝗶 AIꯒꯤ ꯃꯇꯦꯡꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯕꯗ ꯏꯀꯥꯏ-ꯐꯤꯔꯨꯞ-ꯈꯨꯝꯍꯟꯈ꯭ꯔꯕꯤ ꯑꯁꯥꯝ ꯅꯤꯡꯉꯣꯜ 𝗟ꯖꯤꯇꯥ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐ꯭ꯔꯨꯏꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄꯥꯏꯅꯦꯄꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ꯫ ꯋꯥꯔꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯔꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯥꯏꯂꯣꯠ ꯑꯃꯐꯥꯎ ꯂꯩꯖꯗꯕ ꯂꯩꯕꯥꯛꯁꯤꯡ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯜꯗꯤꯡ ꯑꯋꯥꯡ-ꯑꯋꯥꯡꯕ ꯁ꯭ꯀꯥꯏ-ꯁꯀ꯭ꯔꯦꯄꯔ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯉꯛꯄ ꯁꯤꯇꯤ꯫ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯥꯂꯦꯝꯁꯤꯗ ꯃꯔꯛ-ꯃꯔꯛꯇ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗꯤ ꯇꯝꯊꯤꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ, ꯏꯁꯤꯡ ꯏꯆꯥꯎ, ꯑꯥꯔꯊꯀ꯭ꯋꯦꯛꯅꯆꯤꯡꯕ ꯗꯤꯖꯥꯁꯇꯔ ꯀꯌꯥ ꯑꯃ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕꯗ ꯊꯦꯡꯅꯍꯟꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯐꯠꯇꯕ ꯈꯣꯡꯊꯥꯡꯁꯤꯡ ꯁꯦꯝꯗꯣꯛꯆꯅꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯣꯛꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯦꯟꯇꯛꯀꯤ ꯃꯤꯗꯁꯋꯔ ꯁꯥ ꯃꯇꯨꯝ ꯃꯇꯨꯝꯒꯤ ꯅꯣꯡ ꯑꯁꯤꯁꯨ ꯑꯉꯛꯄ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 3 ꯃꯥꯔꯆ 1876ꯗ ꯌꯨ.ꯑꯦꯁ.ꯀꯤ ꯕꯥꯔꯠ ꯀꯥꯎꯟꯇꯤ ꯀꯦꯟꯇꯛꯀꯤꯗ ꯂꯩꯕ ꯑꯣꯂꯦꯝꯄꯤꯌꯥ ꯁ꯭ꯄ꯭ꯔꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕ ꯂꯧꯃꯤ ꯅꯨꯄꯤ ꯃꯤꯁꯇ꯭ꯔꯦꯁ ꯀ꯭ꯔꯣꯁ ꯃꯥꯒꯤ ꯄꯣꯔꯁꯇ ꯁꯥꯕꯣꯟ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯈꯣꯡꯀꯥꯞ 90ꯃꯨꯛ ꯂꯥꯞꯅ ꯂꯩꯃꯥꯏꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯥ ꯃꯇꯨꯝ ꯃꯇꯨꯝ ꯅꯣꯡꯊꯛꯇꯒꯤ ꯇꯥꯔꯛꯄ ꯎꯔꯝꯃꯤ꯫ ꯀ꯭ꯔꯣꯁ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯍꯜꯂꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯁꯝꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯝꯕꯜꯗ ꯆꯦꯛꯄꯜꯗ ꯁꯥꯗꯨꯝ ꯃꯆꯦꯠ-ꯃꯆꯦꯠ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯇꯥꯔꯝꯂꯤꯕ ꯁꯥ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯏꯟꯆꯤ 3-4ꯒꯤ ꯁ꯭ꯀ꯭ꯋꯦꯔꯃꯨꯛ ꯆꯥꯎꯏ꯫ ꯁꯟꯁꯥ ꯅꯠꯇ꯭ꯔꯒ ꯌꯥꯎ ꯅꯠꯇ꯭ꯔꯒ ꯁꯖꯤꯒꯤ ꯁꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯉꯛꯄ ꯐꯪꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁ, ꯁꯥꯏꯟꯇꯤꯐꯤꯛ ꯑꯃꯦꯔꯤꯀꯥꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯆꯦꯐꯣꯡ ꯀꯌꯥꯗꯁꯨ ꯍꯥꯞꯅꯈꯤ꯫ ꯂꯣꯀꯦꯜ ꯃꯦꯟ ꯑꯅꯤꯅ ꯆꯥꯔꯒ ꯇꯦꯁ ꯇꯧꯔꯨꯕꯗ ꯌꯥꯎꯒꯤ ꯁꯥ ꯅꯠꯇ꯭ꯔꯒ ꯁꯖꯤꯒꯤ ꯁꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯔꯤꯁꯔꯆ ꯀꯌꯥ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯤꯈꯨꯟꯗꯤ ꯈꯪꯈꯤꯗꯦ꯫ ꯁꯥꯏꯟꯇꯤꯁ ꯈꯔꯅ ꯚꯜꯆꯔꯅꯆꯤꯡꯕ ꯎꯆꯦꯛꯁꯤꯡꯅ ꯑꯣ-ꯊꯥꯔꯛꯑꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯆꯥꯎꯔꯥꯛꯅ ꯃꯤꯅꯠ 8 ꯂꯦꯞꯇꯅ ꯁꯥ ꯃꯇꯨꯝ ꯇꯥꯔꯛꯈꯤꯕ꯫ ꯀꯦꯟꯇꯛꯀꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯂꯦꯛꯁꯤꯡꯇꯣꯟ, ꯀꯦꯟꯇꯛꯀꯤꯗ ꯂꯩꯕ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥꯒꯤ ꯃꯨꯟꯔꯣꯏ-ꯃꯨꯟꯁꯅꯤꯛ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯃ꯭ꯌꯨꯖꯤꯌꯝꯗ ꯁꯥ ꯃꯇꯨꯝ ꯄꯤꯁ ꯑꯃ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏ꯫ ꯄꯥꯏꯅꯦꯄꯜ ꯀꯤꯍꯣꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯐ꯭ꯔꯨꯏꯠ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯣꯔꯇꯤꯀꯜꯆꯔ ꯕꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛꯇꯔ 10,300 ꯄꯥꯏꯅꯦꯄꯜ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯥꯏꯅꯦꯄꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯅ 3ꯔꯛ-ꯁꯨꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ 7.46% ꯄꯥꯏꯅꯦꯄꯜ ꯄꯨꯊꯣꯛꯂꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯥꯏꯅꯦꯄꯜ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯋꯦꯁ ꯕꯦꯡꯒꯥꯜꯅ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯄꯥꯏꯅꯦꯄꯜ ꯄ꯭ꯔꯗꯛꯁꯟꯗ 17% ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯒꯥꯜ ꯁ꯭ꯇꯦꯠ ꯑꯁꯤꯈꯛꯅ ꯄꯨꯊꯣꯛꯂꯤ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯇꯣꯟ 4,50,000ꯃꯨꯛ ꯄꯨꯊꯣꯛꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯖꯜꯄꯥꯏꯒꯨꯔꯤ, ꯀꯣꯆꯕꯤꯍꯥꯔ ꯑꯃꯗꯤ ꯗꯥꯔꯖꯤꯂꯤꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀ꯭ꯋꯤꯟ ꯚꯦꯔꯥꯏꯇꯤ ꯍꯥꯏꯔꯤꯕ ꯄꯥꯏꯅꯦꯄꯜ ꯃꯈꯜ ꯑꯁꯤ ꯌꯥꯝꯅ ꯄꯨꯊꯣꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯂꯩꯕ꯭ꯔꯥ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯣꯟꯁ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯥꯏꯔꯟꯗꯣꯝꯅꯆꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯁꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟꯗꯥꯕ ꯃꯇꯝꯗ ꯐꯥꯏꯇꯔ ꯖꯦꯠ ꯁꯤꯖꯤꯟꯅꯔꯒ ꯕꯣꯝ ꯊꯥꯗꯕ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯑꯣꯏꯅ ꯇꯧꯅꯩ꯫ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯇꯤ ꯂꯩꯖꯕ ꯑꯗꯨꯒ ꯄꯥꯏꯂꯣꯠ ꯑꯃꯐꯥꯎ ꯂꯩꯇꯕ ꯂꯩꯕꯥꯛꯁꯤꯡ꯫ ꯑꯍꯥꯟꯕꯗ ꯆꯥꯗ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ MiG-29 ꯐꯥꯏꯇꯔ ꯖꯦꯠ 2014ꯗ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯂꯩꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯄꯥꯏꯂꯣꯠ ꯑꯃꯐꯥꯎ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯑꯅꯤꯁꯨꯕꯅ ꯁꯣꯃꯥꯂꯤꯌꯥ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯗꯤꯀꯦꯠꯁ ꯀꯌꯥ ꯏꯌꯥꯔ ꯐꯣꯔꯁꯁꯤꯡ ꯐꯪꯁꯟ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯁꯣꯚꯤꯌꯦꯠ ꯏꯔꯥ MiG ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥ ꯑꯣꯄꯔꯦꯠ ꯇꯧꯔꯝꯂꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯅ ꯑꯐꯒꯥꯅꯤꯁꯇꯥꯟ꯫ ꯌꯨ.ꯑꯦꯁ. ꯐꯣꯔꯁꯁꯤꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯗ ꯑꯃꯦꯔꯤꯀꯥꯟ ꯁꯞꯄ꯭ꯂꯥꯏꯗ ꯏꯌꯥꯔꯀ꯭ꯔꯥꯐꯠ ꯈꯨꯗꯝ ꯑꯣꯏꯅ 29 ꯁꯨꯄꯔ ꯇꯨꯀꯥꯅꯣ ꯑꯃꯗꯤ Mi-17ꯅꯆꯤꯡꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯄꯥꯏꯂꯣꯠ ꯑꯃꯐꯥꯎ ꯂꯩꯇꯕꯅ ꯄꯥꯛ ꯆꯥꯎꯅ ꯐꯨꯜꯂꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯏꯂꯣꯠ ꯑꯃ ꯄꯨꯊꯣꯛꯄ ꯑꯣꯏꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯆꯍꯤ 2-3 ꯆꯪꯂꯤꯕꯅꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯗꯣꯂꯔꯁ ꯑꯣꯐ ꯃꯤꯂꯤꯌꯟꯁ ꯀꯌꯥ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯂꯥꯟꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯅꯃꯤꯗ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯑꯣꯏꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯂꯩꯔꯒ ꯄꯥꯏꯂꯣꯠꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯁꯤꯇꯤ ꯀꯌꯥꯗ ꯏꯚꯟ ꯈꯨꯡꯒꯪꯁꯤꯡꯗ ꯐꯥꯎꯕ ꯋꯥꯡꯂꯕ ꯃꯊꯣꯜ ꯀꯌꯥ ꯌꯥꯎꯔꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯁꯥꯒꯠꯅꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁ꯭ꯀꯥꯏ-ꯁꯀ꯭ꯔꯦꯄꯔ ꯍꯥꯏꯔꯒꯗꯤ ꯃꯤꯇꯔ 100 ꯍꯦꯟꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯕꯨ ꯈꯪꯅꯩ꯫ ꯏꯁ ꯑꯦꯁꯤꯌꯥꯗꯒꯤ ꯂꯧꯈ꯭ꯔꯒ ꯃꯤꯗꯜ ꯏꯁꯀꯤ ꯁꯤꯇꯤꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯀꯥꯏ-ꯁꯀ꯭ꯔꯦꯄꯔ ꯕꯤꯜꯗꯤꯡ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤ꯫
ꯑꯃꯗꯤ ꯑꯋꯥꯡ-ꯑꯋꯥꯡꯕ ꯁ꯭ꯀꯥꯏ-ꯁ꯭ꯀ꯭ꯔꯦꯄꯔ ꯇꯋꯥꯔꯁꯤꯡ ꯁꯥꯕꯗ ꯃꯥꯂꯦꯝꯒꯤ ꯁꯤꯇꯤꯁꯤꯡ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯗꯨꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯇꯔ 100ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯋꯥꯡꯂꯕ ꯁ꯭ꯀꯥꯏ-ꯁ꯭ꯀ꯭ꯔꯦꯄꯔ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯁꯤꯇꯤ ꯑꯁꯤ ꯍꯣꯡꯀꯣꯡ ꯍꯥꯏꯔꯤꯕ ꯆꯩꯅꯥꯒꯤ ꯁꯤꯇꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ 550ꯒꯤ ꯃꯊꯛꯇ ꯂꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯀꯥꯏ-ꯁ꯭ꯀ꯭ꯔꯦꯄꯔ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯉꯛꯄ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯛꯄꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ AIꯅ ꯁꯔꯄ꯭ꯔꯦꯁ ꯇꯧꯔꯛꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯁꯨꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯣꯐꯤꯁ ꯀꯝꯄꯅꯤ ꯀꯌꯥꯗ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯖꯣꯕꯂꯦꯁ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯔꯒꯤꯅ ꯀꯥꯟꯅꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯒꯤꯅ ꯗꯤꯖꯥꯁꯇꯔꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐ ꯄ꯭ꯔꯥꯏꯚꯦꯁꯤꯗ AIꯅ ꯂꯥꯟ ꯆꯠꯊꯔꯛꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯕꯨꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯈ꯭ꯔꯦ꯫ AIꯒꯤ ꯃꯇꯦꯡꯅ ꯁꯦꯝꯅꯤꯡꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯣꯏꯍꯟꯅꯤꯡꯕ ꯐꯣꯇꯣ AIꯒꯤ ꯃꯇꯦꯡꯅ ꯁꯦꯝꯅꯤꯡꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯍꯟꯅꯤꯡꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏꯍꯟꯕ ꯉꯝꯂꯦ꯫ ꯃꯥꯏꯊꯣꯡꯈꯛ ꯍꯥꯞꯆꯜꯂꯒ ꯁꯦꯝꯅꯤꯡꯕ ꯁꯑꯣꯡ ꯁꯛꯇ ꯄꯨꯊꯣꯛꯅꯤꯡꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯄꯨꯊꯣꯛꯅꯔꯛꯂꯤ꯫ ꯈꯪꯖꯤꯟꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕꯁꯤꯡ ꯐꯣꯂꯣꯋꯔꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯁꯦꯞ ꯇꯧꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ AIꯒꯤ ꯌꯨꯒꯅꯤ ꯑꯗꯨꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤ꯫ AIꯒꯤ ꯋꯥꯔꯤ ꯅꯥꯀꯟꯗ ꯉꯛ ꯊꯝꯈ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯣꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯀꯣꯏꯅꯁꯤ ꯈꯪꯅꯁꯤ ꯌꯥꯗꯦꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯗ ꯌꯥꯝꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯍꯥꯠꯈꯤꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯇꯥꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯁꯣꯝꯗ ꯑꯃꯨꯛ ꯃꯤꯒꯤ ꯆꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯆꯔꯛꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯂꯧꯁꯤꯜꯂꯒ AIꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯂꯨꯖꯗꯕ ꯍꯛꯆꯥꯡꯁꯤꯡꯗ ꯃꯃꯥꯏ ꯍꯥꯞꯆꯜꯂꯒ ꯑꯁꯥꯝꯗꯒꯤ 𝗟𝗲𝗵𝗵 ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯕꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯁꯤ 𝗟𝗲𝗵𝗵ꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯑꯁꯥꯝꯗꯒꯤ ꯄ꯭ꯔꯇꯤꯝ ꯕꯣꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯂꯒ ꯑꯃꯗꯤ AIꯒꯤ ꯁꯣꯐꯋꯦꯌꯔ ꯇꯨꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯒꯗꯧꯕ ꯃꯑꯣꯡꯗ ꯏꯗꯤꯠ ꯇꯧꯊꯣꯛꯂꯒ ꯏꯚꯟ ꯄꯣꯔꯟ ꯐꯥꯎꯕ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯃꯥꯜꯍꯟꯕ꯫ ꯃꯁꯤꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯁꯤ ꯄꯣꯔꯟ ꯏꯟꯗꯁꯇ꯭ꯔꯤꯗ ꯈꯣꯡꯗꯥꯔꯦ ꯍꯥꯏꯅ ꯁꯟꯗꯣꯔꯛꯈꯤ꯫ ꯌꯥꯝꯅ ꯊꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ, ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯈꯤ ꯑꯃꯗꯤ 𝗟𝗲𝗵𝗵ꯒꯤ ꯐꯦꯃꯤꯂꯤ ꯌꯧꯔꯛꯈꯤ ꯑꯃꯗꯤ 𝗟ꯆꯤꯇꯥꯒꯤ ꯃꯌꯥꯝꯕꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯐꯍꯟꯈ꯭ꯔꯦ꯫ ꯗꯤꯕ꯭ꯔꯨꯒꯔ ꯄꯨꯂꯤꯁꯅ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗ IT Act, ꯁꯥꯏꯕꯔ ꯍꯔꯥꯁꯃꯦꯟꯠ, ꯗꯤꯐꯥꯃꯦꯁꯟ, ꯚꯥꯏꯑꯣꯂꯦꯁꯟ ꯑꯣꯐ ꯄ꯭ꯔꯥꯏꯚꯦꯁꯤ Don't forget to like and subscribe.